Manipur da hauzik oiriba phiba masida anova langol amagi damak mapau puraduna Kangla dagi thasigi kundagi Manipur gi Tampaki district singda numit kunma thoini chupna chatkadaba Manipur Youth League MAYOL gi khongchat ngasi Imphal East district ki Andro Santel Natural Park da thongkhre mafam aduda chaklen ama taminnanaba ga loinana Miyam mikap thoknaba amadi wakhal taminnanaba mifam ama pangthokhe Miyam gi mifam adu loiraba matung ngasi nungthil khongchat adu makhata na lamlai nongada kameng playground tamna chatpa hokre khongchat loi sing aduna mafam aduda thunglaba matung Miyam gi oiba mifam ama pangthoklaba matung Bcom High School and Kameng Upper Primary School nongada ahing yarikane Center na paishan grade. Center na paishan gibas da difference se. Masih boy na pai gibas se. Yai. Ado na piro da concurrent list ha po hai